mayamgidi khangde aina tanba jangjidi isa thagale haigedra phamungdegi hawgalaga brush tawni khanbada tumbaga ji numit chuppa matumage gaina khalakpasu kongai ni brush tawba tanbanina uyathi di khara tawre thaban mafam isai nongmai amadi atai atai jaga da nupi gi number lawbaga chambaga naya da suri ba yathi mayam do hana kon gol gaina harapasu kongai ni aisu aini dana ikai khangge aisu konga sabi churi ni gai hajin bani moisu haipet thajarapka ju tawri bani somdana brush taw tan baine di mona kampote sahar gi nupi aphawi singdo asina si waigere mayang imung da tarongga da taromodra di khangjade akoi imung gi waina hayeng asi imoinu numit ni gaina hairasi natraga hayeng asi ningon chakobun numit ni gaina hairasi ba hayeng da ngai kanda ngasi se lamsit lamseng lamtu nalan bagi thaba mayam kana tawri handakti aina isa thagale haigedra yam embans oina lamtu nalan bagi thabak chen yam kana tawri huji kanje huji tegi thili tiri ta hogdraga di hayeng chakobune haraga ngasi lamtu sengbi thabak tu de edi sungang ngamjaro ai dongna yam tanba miwo ma adom su goi biraga di huji tegi khara khara tawchalo na ba ibu nangju naya hi galaga noi bi sai hargi nupi aphawi nangchu ne aina harise asina si wai krasanu dewali ga nakhalak paji adungi thamoi da kari phawi ge ai gi oina di haninga leitana sangbu phawje aina haninga leitana sangbu phawje hariba gi maram se wari macha amaga loina na oina lirake wari asi lidrigi mamangda moi nupi singse moi saina dewali chakau gi ni gaina gip ka pirapa se moi mamana bi gi mamangda khoi dam chana pirapa gip ni gaina yam uning bajani sum ngangjang chadana ngangduna sum lereroisi wari da mung laage luhomba gi ahingni nate wari ji soire wari asi sum dawuni dewali gi gip piru halaba matungda nushi na kana kibagi wari ni Numito Dewali gi numitni Manipur haina mingthwalibi ima gi tampakta khunda leta duna leminariba thawai panba amadi jiba panba kudima harau mathot ka badongna makhalido ehakna ayuki bung nipan makhai muta sangraba male aiji somda kadomde lakpa feeling no khangdaba amaga loinana ningai dana tummi asum feeling amaga loinana tumlamba ise kadom taino feeling control ngamdaba sendrang matai manau anina yunggi jinga mathak asida chang jagana hekta khongjalakpane aisu laamba feeling pungchai aina phok launa hogalaga namai mathugi sendrang haina tikatana laukapani aina namai mathugi sendrang na lawdo khara kalap lawkhroba male sakhumda sak thongduna leiribi aigi palim ima akokpina asumna lawrap haira ido ingonda hai pung a yokre tumbodo hogalo nangaba ibo nganna tum changiba thengna hoba ma tawri chalo nachin ya ro sengto uro sak cha thoga ne khulak sa sa dana kocha chanaba asumna hairak puan dai ingonda aina sipamba phejuk phrang lawna haidu amaga aina aigi yet thangba khungbi gi mapada haife horap tawba aigi spinat adu kanga makhade lakthoktuna aina tongjalli aduga aina aigi matu yaw draba aigi brush adu paiduna ising batin amaga loina na dari mapanda naptuna brush tawri asum brush tawrambani khangogde lekai gi isi ama changaktuna ai jonang di yahungali he pakhum wataba aini do aina hujikta brush tawri jidi ngasai gi thabak taw leirubaini gaina haijalli isi aduna asumna mu haira ido kaino noi sai gi dewali gi gift bigam ta chaloidro nambu aina haife khanglap kaino ngasi dewali ro haise isi aduna ngasi dewali ne kaino aina ai hairaga brush tawri basi semboi sengdoboi chatlo sengre aina aduga aina khong mutai tho mai mutai thok taw aigi phadi sina mai bi chacha tai thoena aina khara thujali dugi maramdo chapchan hek toromido aigi mobile gi skill asida aigi numit chupa ama tumba ngambi khoi saiduna dewali gi kari gift lebi dono na aigi hangba horamedo konju phana yam tawrama male good morning gaina su message sam tharamba gum taw aina mu message ta aina nangi gift se kauna yen ama oina pira sira gaina khali gaina hajan bane na mon message ti yengi pakhum di pirakte mabuk ningda kauna yen pini habudu da waro garabra khangde hanjan message hajan mani reply su tok torok kidre ngahak leraga ino message amu thajan mani horen pung ani nui manaki buroi pami makongda tholo ona khangde matam siju jara haujan bugum tawi aina hakibagi matung ina pung amaga mini 52 adaida lepoi phamboi tawraga aina makbo tholak pangai hakiba pungdi ani ni pung ahumu tasangrabo male aina khali hera nupi bo mathantara aina chatlage tholakato mandre na gari start tawba horapa kala sida aina khangogdana mamana bi thobi kawba amagi number yaukimini do ningsing ene thobi hariba nupi sisu araiba nupi natte migi nusinaba thugaiba haigraba nupi ni aina thobi hariba nupi sida kon tawsinmani masu pak he paikhalakte ring chapal oramdaida tak paire aina thobi nang koi kainoga punbro thobi na tholake tawri gaina hare engonda adudagi aina ho tholo ai hadi ngaibri sidore gaina hajin mane aina jo hana dei khangida ma soidana tholakani na gift ta chokhraba nupi ni na asum ngahak ngaro matung aina gift to pirame mokoini sangre ai sijumda haidare ai yum yore phamung na ngak pothageni sangbo matam sida aina imanabi singi whatsapp status sum yengai aina sum yenglakpa sida thobi hariba nupi aphawi si whatsapp status sida khoi saiga nupa amaga leminaraga photo ga kapaga caption daga na khoi ni thunajaro gaina tawlen bagi wari ni da ai thamoi hape tak sondai aina thintadana khoi sai phone tak tawchali ma chu ngahak ring chalo matung da paikhalai aina thintadana thobi ki status nanga photo kamine ba nupa jikana mana kari no hai si gaina haire ingon aina yengo mana sidi khangdi gaina haire ingon da o nanga photo kamine mi bu masa khangdraba o phare hare aina kon tak thami mana ingon da konje hanjan tawjara mani aina sumpa he paiba ko ba legidre